ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯕꯤꯁꯥꯟꯇ ꯁꯥꯏꯈꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯁꯔꯦꯡꯒꯤ ꯐꯥꯔꯝ ꯇꯧꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯥꯃꯤꯁꯤꯡꯗ ꯆꯥꯗ ꯌꯥꯡꯈꯩꯒꯤ ꯁꯕꯁꯤꯗꯤ ꯌꯥꯎꯅ ꯂꯣꯟ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯂꯤꯕꯤ ꯃꯃꯥꯁꯤꯡ ꯆꯤꯡꯅꯕ ꯂꯩꯇꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤꯁꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯔꯐ꯭ꯌꯨ ꯂꯣꯛꯗꯥꯎꯟ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ AMMSOꯒꯤ ꯕ꯭ꯔꯥꯟꯆ ꯍꯥꯡꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯔꯦꯡ ꯐꯥꯔꯝ ꯇꯧꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯥꯃꯤꯗ ꯆꯥꯗ ꯌꯥꯡꯈꯩꯒꯤ ꯁꯕꯁꯤꯗꯤ ꯌꯥꯎꯕ ꯂꯣꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯁꯔꯤꯅ ꯁꯤꯟꯗꯨꯅ ꯂꯝꯐꯦꯜꯄꯥꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ 42ꯔꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯐꯤꯁ ꯐꯥꯔꯃꯔꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯐꯤꯁꯔꯤ ꯃꯤꯅꯤꯁꯇꯔ S. ꯔꯥꯖꯦꯟ, ꯀꯃꯤꯁꯅꯔ M. ꯍꯔꯤꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯇꯥ ꯑꯔꯥꯝꯕꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈꯤꯕ ꯃꯇꯝꯗ ꯆꯥꯡꯗꯝꯅꯕꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯆꯍꯤ 4 ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯎꯠꯄ ꯕꯨꯛꯂꯦꯠ ꯑꯃꯁꯨ ꯔꯤꯂꯤꯖ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯍꯩꯆ. ꯕꯥꯜꯀ꯭ꯔꯤꯁꯅꯅ ꯏꯟꯗꯤꯌꯥꯗ ꯉꯥ ꯃꯆꯥ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯥꯏꯟꯇꯤꯁꯠ ꯑꯅꯤꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯅꯦꯁꯅꯦꯜ ꯐꯤꯁ ꯐꯥꯔꯃꯔꯁ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏꯈꯤꯕꯗ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯈꯤꯕꯗꯒꯤ ꯂꯝ ꯈꯔꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯐꯤꯁꯔꯤ ꯁꯦꯛꯇꯔꯁꯨ ꯌꯥꯎꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯉꯥ ꯄꯨꯁꯤꯜꯂꯛꯄ, ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯔꯣꯝ ꯆꯪꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯉꯥ ꯃꯆꯤꯟꯖꯥꯛ ꯁꯨꯡꯅꯕ ꯌꯥꯎꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄꯗꯒꯤ ꯉꯁꯤꯗꯤ ꯆꯥꯗ ꯉꯥ ꯃꯦꯇ꯭ꯔꯤꯛ ꯇꯟ 10,000 ꯔꯣꯝ ꯍꯦꯟꯒꯠꯄ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯧꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯑꯔꯥꯟꯕ ꯊꯥꯖꯅꯕꯤ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ ICMRꯒꯤ ꯑꯦꯛꯁꯄꯔꯠ ꯗꯣꯛꯇꯔ ꯁꯃꯤꯔꯥꯝ ꯄꯗꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯄꯤꯗꯤꯃꯤꯌꯣꯂꯣꯖꯤ ꯑꯦꯟꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯕꯜ ꯗꯤꯕꯤꯖꯟꯒꯤ ꯍꯦꯗꯁꯨ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯁꯃꯤꯔꯥꯝ ꯄꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯆꯥꯒꯤ ꯈꯣꯝꯂꯥꯡ ꯏꯜꯂꯤꯕꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ COVID-19 ꯊꯤꯡꯅꯅꯕ ꯃꯁꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯤꯟꯗꯨꯅ COVID-19 ꯉꯥꯛꯊꯣꯛꯅꯕ ꯐ꯭ꯔꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯑꯣꯏꯅ ꯅꯤꯅꯤ ꯆꯟꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯊꯧꯔꯝ ꯅꯨꯄꯤ ꯀꯩꯊꯦꯜ ꯐꯥꯎꯏꯕꯤ ꯏꯃꯥ ꯃꯥꯔꯀꯦꯠ ꯅꯝꯕꯔ 3ꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ AMMSOꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯂꯣꯏꯁꯪ ꯕ꯭ꯔꯥꯟꯆꯅꯆꯤꯡꯕ ꯍꯥꯡꯗꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯥꯔꯐ꯭ꯌꯨ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯈꯔꯒꯤ ꯍꯣꯜ ꯇꯧꯈꯤꯒꯅꯤ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯨꯞ ꯑꯁꯤꯒꯤ ꯕ꯭ꯔꯥꯟꯆ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ AMMSOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MD ꯁꯐꯤꯎꯜꯂꯥꯍꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯐꯤꯕꯝ ꯁꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯛꯂꯕ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯃꯔꯥ ꯃꯅꯤꯡ ꯂꯥꯏꯕꯨꯡ ꯂꯩꯀꯥꯏꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯟꯆꯣꯔ ꯃꯉꯥꯡ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗ ꯑꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯗꯨꯅ ꯉꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯠ ꯏꯟꯐꯣ ꯒ꯭ꯔꯨꯞ ꯁꯃꯔꯥꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯕ ꯑꯃꯗꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯦꯟꯖꯣꯔ ꯃꯉꯥꯡꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯊꯕꯛ ꯑꯣꯟꯊꯣꯛꯇꯨꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯁꯤ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕꯤꯔꯛꯄ ꯑꯃꯗꯤ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯤꯔꯝꯕꯒꯤꯗꯃꯛ ꯌꯨꯠ ꯏꯟꯐꯣ ꯒ꯭ꯔꯨꯞ ꯁꯃꯔꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯟꯖꯣꯔ ꯃꯉꯥꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯇꯨꯡꯗꯁꯨ ꯌꯨꯠꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯄ ꯉꯝꯅꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯎꯁꯝ ꯁꯨꯔꯦꯁ ꯃꯉꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫
Manipur gi mafam adai kharada matam chana ising phangkhidabana lau panba yadabagi awaba mayoknaba yaurabasu Kaksing district ki oinadi laufum ayamba lau panane haiba yare matam asida pambigi machinjak maru oina urea chaibagi chapchaba matam adu yoksilakle adubu urea phangdabagi awaba maikei asomda hojiksu mayoknari wafam asisu mamangdasu media ge khuthangda lenga ki pungning singsin jakrabani district agriculture officer Thobal da miyamna COVID-19 gi lalak asida lengang na piba SOP ngak libra ngak tabra ayuk tagi hauna urea bag amagi damak lomi singda jomsin nari mafam asida Kaksing district ki oinasu urea logadabani hairabadi district asigi lomi singda aduki matik kudong chadaba mayok nahan badanatana ekoi punna COVID naminaro haibagi pibam tarak pasu yai haina Joint Non-Government Voluntary Organization Kaksing gi Publicity Secretary Romesh Naurem na kuyak piduna thadorakpa cherol amana fongdorakli Manipur na India da pullaba matung chahi humdragani thoi asigi manungda Prime Minister Narendra Modi na Manipur gi Lok Sabha gi mihu Dr. R.K. Ranjan bu Union Ministry of External Affairs amasung Ministry of Education gi portfolio sing ahan ba oina pirakpada MPP gi Vice President Dr. S. Ibomcha Singana Modi government asibu thagat pa phongdok pagalona Dr. Ranjan India lenga ki asoba thodang puba phongnakpagi nungai basu Maduda Sharuk Yazarakli Haina Fongdorakli Dr. R.K. Ranjan Manipur University ki Geography Department ki Ojagi Sinpham da Horaklaga University asigi Deputy Registrar College Development Council Director CDC Odana Higher Education Haibasi Munna Karino Kangbada Natana Environmentalist ama oina masung social activist ama oina lamtam masigi Miyami Katoktuna Laklaba Lusingba ama oina MPP na thajaba thammi Dr. R.K. Ranjana Education Minister Orakpolunana Higher Education S Department State University Central Manipur University amadi Indira Gandhi National Tribal University ki hiram kuding da awat paleramba sing sangot sagatpada saruk yanaba tanja amakak pirakliba asi state asigi chief minister N Biren Singana kudong chaba sing lawduna Manipur Baraki Education da Mangjal Tharaba State Singi Marakta Yahoba Ngamnaba Tanjal Ho Nimbagi Apambasu MPP gi Maiki dagi Fongdorakli Manipur gi hauzik oiriba COVID-19 ki pibam asi yenglaga miyambo COVID-19 di vaccine sungsoi soidana kapthok nabagi matangda women swing da awareness pibagi thorum amangasi pangthokre hari Lakadoriba Kumjali Singani Kungani Toy the Pangtokadoriba State General Election Sida Singamai Kendra da candidate Oigadoriba Oinam Romesh Singhagi Miang Makada Sem Kiba Women Wing the Awareness Pibagi Thorum Aduda Singjamai Oinam Tinganda Labor intending candidate Asigiyumda Pangtoki COVID-19 ki SOP ngang na pangtoki basta mathorum adugi mapung oiba pandam di Women Wing asida Kendra sigi leriba vaccine kapa yaraba miyoi kudimag vaccine gi matang da ningtina bab tahan ki haina fongdorakli Hayingi rasi fal miyam da fizari hayingi oina mesarasi gi oina mata saga dauri Bris rasi gi oina pandana libas thabakta mahi yangani Mithun rasi gi oina imung manung mot tinaroi Karkat rasi gi oina mina yengsali Singa rasi gi oina inai taw haibalai Kaina rasi gi oina nungaiba faulai Tula rasi gi oina haksang nungairoi Brisik rasi gi oina arembada sel chatkadauri Dhanu rasi gi oina jibapan bachangadauri Makar rasi gi oina imung manung shanti oigani Kumbha rasi gi oina anoba maruf unagani aroibada Mina rasi gi oina dasa pangde Hauslakpada maruiba pausing amukahan miyamda pizari Sarengi farm tawba lamdam masigi ngami singda sada yankagi subsidy yawba loan piragani haina si minister na oktokre Masage komlang pitak libi mama sing chingnaba litana vaccine kapigadabani haina fongdorakli Imphal West District Administration na sindu na ngasi sukatal fambi ima sing yawba hidak kaptokpagi thorum ama pangtokre Curfew lockdown loidaba fawba matam karagi oina AMMS ogi branch hangba yakiroi haina fongdorakli
Ngashigi oina pizariba pausing asiga loinana loijari Diamond Radio na numidang wadam matamda phongba pause singdagi lokthokchaba maruiba pau miyamda pizaba tabiriba singba mukahana khurumjari. Miyamgi mafamda nungairiba paujal